Good morning. Ngasigi video su yengminarase aduga ngasise aina pot chai khetang layon haibado ko adugi matang da su hairage ko aduga akoina nahangi keno do singau ama sembado ngasi sembigadamni ko Diwali gi sembado dhanteras numita haitare ko ado sigi numesida sembiro ado sembase horen pungdoi haipetang yengbiro ko sembase ayukta semasu yai natraga nungdawaram semasu yai ko do ngasigi pungpham afabasida haidi leibasu ngaire natraga semasu ngaire adugi pungpham sida tawbiro ko do ahambada akogi card ki message hana yengase adui matungda ay mathang mathang hairage ko aduga sigi sengau se sema matamda hangakpa question sem yawe ko haidi yum mangba adagi hakchang sengdaba adumba yawba ngai do Diwali loira matungda numit 13 ni gi manungda tawba yai ko tasengna tangai phadre hairagadi aduga yaringai di ngasi tawbiyo ko adu hakchang sengdaba ngai hairagadi Diwali numit ama tawbibi yai nattabida ama yum mangba khoppa yawbiragadi Diwali se loire na hayang se loire ni na adu matungda numit 13 ni gi manungda any days hai tar ko Diwali numit ni humni sura matungda yum senge na khalase khoi gi yum mangba khoppa yawragadi adugi 13 do landri ngai marak sida tawbiba kai ba kem leiteba aduga ꯀꯩꯅꯣꯁꯦ ꯇꯧꯕꯗ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯄꯨꯡ ꯍꯥꯏꯁꯦ ꯁꯤꯒꯤ ꯄꯨꯡ ꯍꯥꯏꯐꯦꯠꯇꯪ ꯆꯦꯛ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯣꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯀꯥꯔꯠ ꯑꯍꯨꯝꯁꯤꯗꯤꯀꯣ ꯉꯁꯤꯒꯤ ꯑꯍꯥꯟꯕꯒꯤꯁꯦ ꯈꯤꯇꯪ ꯉꯁꯤꯗꯤ ꯋꯥꯟꯁꯦ ꯈꯔ ꯐꯠꯇꯅ ꯂꯥꯛꯑꯦꯀꯣ ꯐꯠꯇꯅ ꯂꯥꯛꯄ ꯍꯥꯏꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯥꯏꯗꯤ ꯗꯦꯕꯜꯕꯨꯗꯤ ꯗꯦꯕꯜꯅꯦ ꯑꯗꯣ ꯗꯦꯕꯜ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯃ ꯍꯥꯏꯒꯗꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯆꯥꯕꯁꯦꯀꯣ ꯉꯁꯤꯁꯦ ꯆꯥꯕꯁꯦ ꯈꯤꯇꯪ ꯀꯟꯇ꯭ꯔꯣꯜꯒꯨꯝꯕ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯆꯥꯕꯁꯦ ꯐꯠꯇꯕ ꯆꯤꯟꯖꯥꯛꯀꯨꯝꯕ ꯆꯥꯕꯤꯒꯅꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯁꯨ ꯉꯥꯏꯔꯦꯀꯣ ꯑꯃꯅ ꯑꯃꯨꯛ ꯔꯤꯂꯦꯁꯟꯁꯤꯞꯇ ꯍꯥꯏꯔꯁꯤꯅꯦꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯇꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯅ ꯑꯣꯏꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯦꯀꯣ ꯑꯗꯨꯅ ꯑꯚꯣꯏꯗ ꯇꯧꯕꯤꯌꯣ ꯈꯠꯅ ꯆꯩꯅꯕ ꯑꯃ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯑꯃ ꯑꯩ ꯑꯗꯨꯝ ꯂꯥꯞꯊꯣꯛꯆꯕꯗꯣ ꯈꯠꯅꯕ ꯀꯩꯅꯣꯗꯨꯗꯒꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯅꯨꯡ ꯆꯪꯁꯤꯟꯅ ꯑꯩ ꯍꯥꯏꯔꯔꯣꯏꯒꯦꯀꯣ ꯑꯗꯨꯒ ꯆꯥꯕ ꯊꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯆꯤꯟꯖꯥꯛ ꯆꯥꯕꯤꯒꯅꯨ ꯑꯗꯣ ꯉꯁꯤꯁꯦ ꯀꯩꯅꯣꯁꯨ ꯍꯥꯏꯅ ꯑꯩꯅ ꯂꯥꯏ ꯄꯨꯖꯥ ꯇꯧꯒꯗꯕꯅꯤ나 ꯃꯦꯔꯥꯃꯦꯁ ꯆꯥꯒꯦꯁꯨ ꯆꯥꯕꯤꯌꯣ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯌꯥꯝ ꯐꯅꯤ ꯉꯁꯤ ꯉꯥꯒꯨꯝꯕ ꯆꯥꯛꯈꯨꯝ ꯏꯃꯨꯡꯗ ꯊꯣꯡꯖꯟꯕꯤꯗ꯭ꯔꯒꯗꯤ ꯅꯝꯕꯔ 2 ꯁꯤꯅ ꯑꯃꯨꯛꯀꯣ ꯍꯥꯏꯗꯤ ꯃꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯂꯩꯌꯦ ꯑꯗꯨꯅ ꯃꯤꯅ ꯉꯥꯡꯕ ꯂꯧꯒꯅꯨ ꯅꯝꯕꯔ 3 ꯀꯣ ꯅꯝꯕꯔ 3ꯁꯦ ꯃꯤꯉꯣꯟꯗ ꯄꯤꯕ ꯈꯣꯠꯄ ꯐꯩꯀꯣ ꯃꯤꯉꯣꯟꯗ ꯒꯤꯐꯀꯨꯝꯕ ꯄꯤꯕꯤꯕꯁꯦ ꯀꯩꯁꯨ ꯑꯀꯥꯏꯕ ꯀꯩꯝ ꯂꯩꯇꯦ ꯏꯃꯥꯟꯅꯕꯤꯒꯨꯝꯕ ꯂꯩꯔꯒꯗꯤ ꯗꯤꯋꯥꯂꯤ ꯒꯤꯐ ꯑꯣꯏꯅꯀꯣ ꯀꯩꯅꯣꯃ ꯍꯥꯏꯗꯤ ꯑꯊꯨꯝꯕꯅꯤ ꯈꯪꯗꯦ ꯄꯤꯅꯧꯋꯣ ꯍꯥꯏꯗꯤ ꯑꯃꯅ ꯑꯃꯗꯀꯣ ꯒꯤꯐꯇꯤꯡ ꯔꯤꯁꯤꯚꯤꯡꯒꯨꯝꯕꯁꯦ ꯌꯥꯝ ꯐꯩꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕ ꯌꯥꯏ ꯑꯩꯒꯤ ꯀꯩꯅꯣ ꯃꯔꯛꯇ ꯑꯣꯏꯔꯒꯁꯨ ꯑꯩꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯤ ꯑꯣꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯊꯪꯅꯕ ꯌꯨꯝꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒꯁꯨꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯥꯏꯃꯤꯡ ꯇꯥꯏꯃꯤꯡꯁꯦ ꯉꯁꯥꯏ ꯍꯧꯖꯤꯛ ꯄꯨꯡ 9ꯒ ꯃꯤꯅꯤꯠ 8 ꯑꯩ ꯈꯤꯇꯪ ꯊꯦꯡꯉꯦ ꯉꯁꯤꯁꯦ ꯑꯩ ꯊꯕꯛ ꯑꯇꯩ ꯇꯧꯔꯤꯉꯩꯗ ꯄꯨꯡ 9ꯒ ꯃꯤꯅꯤꯠ 8 ꯑꯩꯅ ꯄꯨꯡ 10ꯒ ꯃꯤꯅꯤꯠ 59 ꯐꯥꯎꯕ ꯂꯩꯔꯦꯀꯣ ꯄꯨꯡ 11 ꯇꯥꯔꯝꯗꯥꯏ ꯁ꯭ꯋꯥꯏ ꯐꯥꯎꯕ 10ꯒ ꯃꯤꯅꯤꯠ 59 ꯂꯩꯔꯦ 12ꯒ ꯃꯤꯅꯤꯠ 24 ꯗꯩꯅ ꯄꯨꯡ 1ꯒ ꯃꯤꯅꯤꯠ 50 ꯐꯥꯎ ꯃꯔꯛꯀꯤꯁꯤꯗ ꯂꯩꯍꯧꯔꯣꯀꯣ ꯇꯥꯂꯛꯀꯤꯁꯤꯗ ꯑꯇꯩꯗꯤ ꯊꯦꯡꯉꯅꯤ 12ꯒ ꯃꯤꯅꯤꯠ 24ꯁꯦ ꯂꯩꯍꯧꯕ ꯍꯥꯏꯁꯦ ꯌꯨꯝꯗꯒꯤ ꯅꯪꯅ ꯈꯣꯡ ꯀꯥꯟꯊꯣꯛꯄꯗꯨꯅꯦꯕ ꯉꯁꯥꯏꯒꯤ 12ꯒ ꯃꯤꯅꯤꯠ 24ꯁꯦꯀꯣ 12ꯒ ꯃꯤꯅꯤꯠ 24ꯁꯦ ꯅꯪꯅ ꯌꯨꯝꯗꯒꯤ ꯈꯣꯡ ꯀꯥꯟꯊꯣꯛꯄꯗꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯁꯤ ꯁꯥꯏꯁꯦ 150 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗꯀꯣ 150 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯌꯨꯝꯗꯒꯤ ꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯣꯕ ꯑꯗꯨꯒ ꯁꯤ ꯄꯣꯠꯁꯦ ꯂꯩꯕꯤꯔꯛꯑꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯤꯅꯀꯣ ꯄꯨꯡ 4ꯒ ꯃꯤꯅꯤꯠ 49 ꯀꯣ 4ꯒ ꯃꯤꯅꯤꯠ 49ꯗꯩꯗꯤ ꯐꯗꯤ ꯐꯩ ꯑꯗꯨꯇꯥꯔꯒꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯄꯨꯡ ꯀꯩꯅꯣꯁꯦ 6 ꯁꯥꯏꯁꯦ ꯆꯞ ꯆꯥꯅ ꯈꯣꯏꯔꯝꯕꯤꯌꯨꯀꯣ ꯉꯁꯤꯁꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯀꯠꯂꯣ ꯈꯣꯠꯂꯣ ꯍꯥꯏꯗꯕ ꯃꯌꯥꯝꯗꯣ 6 ꯆꯞ ꯆꯥꯅ ꯑꯗꯨꯒ ꯀꯨꯕꯦꯔꯒꯤ ꯐꯣꯇꯣꯒꯨꯝꯕ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯍꯥꯟꯅ ꯁꯤꯗ ꯀꯩꯅꯣ ꯇꯧꯕ ꯌꯨꯝꯗ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯅꯍꯥꯟꯈꯩ ꯂꯥꯏ ꯄꯨꯖꯥ ꯇꯧꯔꯤꯕ ꯖꯒꯥ ꯑꯗꯨꯝ ꯇꯧꯕꯤꯒꯗꯕꯅꯤꯀꯣ ꯂꯛꯁꯃꯤ ꯄꯨꯖꯥꯒꯤꯅ ꯇꯣꯉꯥꯟꯕ ꯖꯒꯥ ꯑꯃ ꯁꯦꯝꯃꯒ ꯇꯧꯕꯤꯕ ꯌꯥꯏ ꯑꯗꯣ ꯁꯤꯒꯤꯗꯤ ꯉꯁꯤꯒꯤ ꯑꯩꯅ ꯍꯥꯟꯅ ꯂꯥꯠꯆꯔꯤꯕ ꯃꯐꯝꯗꯨꯗ ꯍꯥꯏꯗꯤ ꯀꯨꯕꯦꯔꯒꯤ ꯐꯣꯇꯣꯗꯨ ꯊꯝꯕꯤꯔꯒ ꯑꯩ ꯉꯁꯥꯏꯒꯤ ꯁꯦꯝꯃꯤꯕ ꯁꯦꯡꯒꯥꯎꯗꯨꯁꯨ ꯊꯝꯕꯤꯔꯒ ꯁꯦꯝꯃꯤꯕ ꯁꯦꯡꯒꯥꯎꯁꯨ ꯊꯝꯕꯤꯔꯒ ꯂꯧꯁꯜꯂꯒ ꯑꯗꯨꯝ ꯑꯩ ꯂꯣꯀꯔꯗ ꯊꯝꯕ ꯈꯣꯠꯄ ꯌꯥꯏꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯍꯥꯏꯗꯣ ꯅꯨꯃꯤꯠ ꯃꯉꯥꯅꯤꯁꯤꯃ ꯄꯨꯔꯥ ꯂꯩꯍꯟꯕꯤꯌꯣ ꯀꯩꯅꯣꯗꯨꯗ ꯆꯥꯛꯀꯧꯕ ꯐꯥꯎꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯧꯁꯜꯂꯒ ꯑꯗꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯃꯅ ꯉꯁꯤ ꯀꯩꯅꯣ ꯁꯨꯝꯖꯤꯠꯀꯨꯝꯕ ꯂꯩꯕ ꯐꯩꯀꯣ ꯁꯨꯝꯖꯤꯠ ꯂꯩꯕꯤꯌꯣ ꯑꯗꯨꯒ ꯍꯌꯦꯡꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯟꯅꯒꯤ ꯑꯃꯟꯕ ꯁꯨꯝꯖꯤꯠ ꯃꯌꯥꯝ ꯍꯌꯦꯡ ꯂꯣꯏ ꯂꯪꯊꯣꯛꯈ꯭ꯔꯣ ꯑꯗꯨꯒ ꯉꯁꯤ ꯂꯩꯕ ꯁꯨꯝꯖꯤꯠꯇꯣ ꯍꯌꯦꯡꯗꯒꯤ ꯁꯤꯖꯤꯟꯅꯕꯤꯌꯣꯀꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯀꯣ ꯍꯥꯏꯗꯤ
ꯂꯛꯁꯃꯤ ꯐꯝꯃꯦ ꯍꯥꯏꯌꯦꯕ ꯁꯨꯝꯖꯤꯠꯁꯤꯗꯀꯣ ꯑꯗꯣ ꯉꯁꯤ ꯂꯩꯕꯁꯦ ꯐꯩꯌꯦꯕ ꯑꯗꯨꯅ ꯉꯁꯤꯗꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯃꯈꯛꯇꯪ ꯂꯩꯒꯦꯔꯥ ꯅꯠꯇ꯭ꯔꯒ 3 ꯂꯩꯒꯦꯔꯥꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯅꯕ ꯊꯝꯐꯝ ꯈꯣꯠꯐꯝ ꯖꯨꯒꯣ ꯆꯥꯔꯒꯗꯤ ꯍꯥꯏꯗꯤ ꯌꯨꯝꯗ ꯖꯒꯥ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯔꯗꯤ 3ꯒꯨꯝꯕ ꯂꯩꯕꯤꯕ ꯌꯥꯏ ꯂꯩꯇ꯭ꯔꯒꯗꯤ ꯑꯃꯈꯛꯇꯪ ꯂꯩꯌꯣ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝꯗꯤ ꯁꯥꯡꯗ꯭ꯔꯦ ꯑꯗꯣ ꯃꯔꯛꯇ ꯑꯩ ꯍꯥꯏꯒꯗꯕ ꯂꯩꯔꯒꯗꯤ ꯑꯩ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯗ ꯊꯦꯡꯛ ꯌꯨ